그럼 또 그래요. 해봐. 하. 미디어 프리미엄부 그럼 저리 ngasi châu 시제 짜방 건 매연게 이반이 좀 쟤네 저 분나 떠오르네 하디 지금 매연게 자 양디 야매 How is it today, guys? 시작 그노래 시제 무럭네 먹고 무럭 얼마 먹나 쉐먹거니 시 무럭 마히 무럭 그 하니 시작 한개 모록 마이 chili sauce. 가다 와는지 잘. 아이 다서 소스로 빌어 찡에 그냥 띠엄도 지금지. 소스 하이더로라 못했더냐 아니요. 하이게더라. 하이더로 하이러니 싱해 양 하이더. 어디 가세요? 야말레 양 오늘 짭짭한 럽사 타거든. 럽사 타고 가질리. 시 짜버제 ngầm 짜르지고 이해는 봐 강자엄니 통이. 강 쩐디네 강 가져오도 쩐디야 아이 전화 통네 와이바. 스카리야 마싱아 야우데 로알간 돌아보니만 와이바 티와 가자. 그나 자 자마시 와간 간데 비는 사우디 자니 그나 아도 프로포 간 간데. 아이디어 거기 하이는 이게는 Alright guys. 싹 싸우던 짜들에 거의 짜들이 뭐 한데 싸러야 싸러야. 왕ning 난 묵방. 또 누가 있더니 시디 찡이 때문에. 지금 해요들 어제부터 하나 지금 해요들이 가져거니? 분만이 막 저기야던데 정말 아니 분이다 이거. 분만이 저기 저건 가고 나지 막하이 생해 이거. 신우방 더 오래네. 알았다 잘했어. rồi nó biếng chả. Thu nó sao hậu được đi bỏ. Ngắm muối vậy. 뭐 말이죠 không đeo rồi dẫn á thùng này vậy đi ăn em bro không có đâu cứ ăn mình gì vậy mông mây ra rồi wow. Yummy. She did. 그만 먹을게. lâu quá. Cũng thằng nào cũng nó hàng là không. Hiểu không? Nè. Ai gì đâu kìa. Nè. Không đi học à? Dầm đi dầm à?
ꯃꯔꯣꯛ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯔꯤ ꯍꯥꯏꯕꯤꯔ ꯈꯅꯥꯎꯁꯦꯀꯣ ꯐꯨꯜꯂꯒꯅꯦ ꯐꯨꯜꯂꯒ ꯆꯪꯗꯦ ꯍꯥꯏꯕ ꯃꯅꯨꯡꯗ ꯄꯦꯟꯅ ꯍꯥꯏꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯃꯣꯟ ꯃꯣꯟꯁꯨ ꯂꯥꯎꯕ ꯄꯣꯠ ꯑꯣꯏꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯆꯪꯉꯁꯨ ꯀꯩꯝꯇꯤ ꯇꯧꯗꯕꯅꯤ ꯑꯗꯣ ꯄꯨꯛꯇꯤ ꯐꯖꯔꯅꯤ ꯍꯥ ꯑꯃ ꯊꯤꯕꯣꯡ ꯂꯥꯎꯕꯩ ꯈꯨꯆꯥꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯂꯥꯎ ꯅꯝꯁꯤꯟꯕꯗꯣ ꯊꯥꯡꯒꯠꯂꯛꯄꯒꯤ ꯄꯨꯛꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯑꯩ ꯌꯥꯝ ꯆꯥ ꯉꯝꯗꯕ ꯍꯧꯖꯤꯛꯀꯥꯟ ꯅꯥ ꯐꯔꯛꯇ ꯉꯥꯏꯔꯤ ꯅꯪ ꯅꯍꯥꯟꯒꯩ ꯅꯥꯕꯩ ꯑꯝꯇ ꯍꯥꯏꯔꯣ ꯅꯥꯔꯤꯄꯤꯗꯣ ꯂꯦꯞꯄꯤꯗꯣ ꯑꯩꯈꯣꯏ ꯗꯥꯕꯨꯗꯤ ꯀꯩꯝ ꯇꯧꯗꯦꯕ ꯑꯩ ꯅꯥꯔꯨꯔꯦꯕ ꯍꯛꯆꯥꯡ ꯁꯣꯟꯁꯨ ꯌꯥꯝ ꯁꯣꯟꯊꯔꯨꯔꯦ ꯅꯥꯕ ꯍꯦꯛ ꯐꯕꯒꯅꯤ ꯑꯃꯨꯛ ꯆꯥꯈꯠꯂꯛꯏꯁꯦ ꯑꯃꯨꯛ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯆꯤꯡ ꯑꯃ ꯂꯩꯔꯤꯁꯦ ꯇꯦꯡꯊꯣꯛꯇ꯭ꯔꯤꯕ ꯆꯤꯡ ꯋꯥꯏ ꯎꯏꯁ ꯌꯥꯝꯃꯦ ꯁꯤ ꯈꯨꯆꯥꯁꯤꯗꯤ ꯐꯦꯟ ꯊꯥꯍꯧꯗ꯭ꯔꯦꯀꯣ ꯁꯥꯒꯠꯂꯛꯏꯔꯥ ꯁꯣꯁ ꯍꯥꯞꯄꯤꯔꯛꯎꯔꯥ ꯁꯤ ꯆꯥꯎ ꯁꯣꯁ ꯍꯥꯞꯄꯤꯔꯛꯎꯔꯥ ꯁꯣꯁ ꯌꯥꯝ ꯊꯨꯝꯃꯜꯂꯁꯨ ꯀꯩꯅꯣꯝ ꯇꯧꯕꯅꯤꯗ ꯉꯁꯤ ꯅꯨꯃꯤꯠꯇ ꯆꯧ ꯄꯦꯜꯂꯦ ꯐꯦꯟꯁꯦ ꯊꯥꯅꯤꯡꯉꯦ ꯍꯨꯃꯥꯡ ꯁꯧꯒꯠꯂꯛꯑꯦꯕ ꯆꯦꯂꯦꯟꯖ ꯌꯥꯎꯔꯗꯤ ꯃꯥꯏꯊꯤꯗꯧ ꯃꯥꯜꯂꯤꯗ ꯀꯩꯅꯣ ꯉꯝꯗ꯭ꯔꯤꯁꯤꯕꯣ ꯃꯇꯝ ꯑꯗꯨ ꯈꯔ ꯋꯥꯏꯌꯦ ꯆꯧꯗꯤ ꯋꯥꯏꯌꯦ ꯃꯨꯛꯕꯥꯡ ꯂꯦꯞꯄꯨꯕꯩꯗ ꯑꯩ ꯅꯥꯔꯨꯕꯩ ꯆꯔꯥꯒ ꯍꯦꯟꯕꯅꯦ ꯆꯤꯡ ꯑꯃ ꯋꯥꯠꯂꯤ ꯆꯠꯁꯤꯂꯣ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯑꯩ ꯉꯝꯃꯛꯇꯕꯩꯅꯤ ꯀꯗ ꯇꯧꯈꯠꯂꯛꯏꯁꯦ ꯆꯜꯂꯦ ꯕ꯭ꯔꯣꯗꯤ ꯁꯤꯡꯅ ꯃꯦꯟꯕ ꯍꯧꯈ꯭ꯔꯦ ꯑꯃ ꯁꯤꯡꯅ ꯃꯦꯟꯕ ꯍꯧꯔꯦ ꯍꯣꯏ ꯆꯦꯂꯦꯟꯖ ꯉꯝꯃꯔꯣꯏ ꯌꯥꯔꯣꯏ ꯆꯤꯡ ꯑꯃ ꯋꯥꯠꯂꯤ ꯐꯦꯟꯁꯦ ꯑꯃ ꯊꯥꯕꯩ ꯍꯨꯃꯥꯡ ꯁꯧꯒꯠꯂꯛꯑꯦ ꯅꯪꯗꯤ ꯃꯄꯥ ꯑꯃꯨꯛ ꯅꯥꯜꯂꯤ ꯑꯩ ꯅꯥꯟ ꯉꯝꯗ꯭ꯔꯦ ꯌꯥꯝꯃꯦꯕ ꯑꯩ ꯅꯝꯁꯤꯜꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯅ ꯑꯩ ꯃꯄꯥꯟꯗ ꯐꯦꯟ ꯊꯥꯈ꯭ꯔꯦ ꯐꯦꯟ ꯊꯥꯗ ꯑꯝꯇ ꯊꯥꯔꯛꯑꯣ ꯐꯦꯟꯁꯦ ꯅꯪ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯣ ꯆꯥꯔꯝꯃꯣ ꯆꯥꯁꯤꯗꯤ ꯍꯥꯎꯋꯦ ꯒꯖꯔ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯌꯦꯡꯉꯣ ꯌꯥꯎꯕ꯭ꯔꯥꯅ ꯒꯖꯔ ꯆꯥꯔꯦ ꯁꯤ ꯆꯤꯡꯁꯦ ꯅꯪ ꯇꯦꯡꯗꯣꯏꯅꯤꯅꯦꯀꯣ ꯃꯥ ꯂꯣꯏ ꯄꯤꯖꯔꯒꯦ ꯃꯥꯗꯤ ꯅꯥꯗꯕ ꯃꯁꯥ ꯀꯟꯕꯅꯦꯕ ꯑꯗꯨꯗꯤ ꯃꯅꯨꯡꯁꯤꯅ ꯁꯥꯔꯦ ꯍꯥꯏꯕ ꯑꯗꯨ ꯄꯤꯔꯛꯑꯣ ꯅꯪ ꯍꯋꯥꯏ ꯁꯤ ꯃꯅꯨꯡꯗꯗꯤ ꯁꯥꯔꯤꯕꯣ ꯃꯣꯔꯣꯛꯇꯣ ꯆꯧꯁꯦ ꯃꯄꯥꯟꯗꯤ ꯏꯪꯉ ꯁꯤꯁꯦ ꯍꯩꯖꯔꯣ ꯌꯥꯎꯁꯨ ꯌꯥꯎꯗꯕꯁꯦ ꯈꯤꯇꯪ ꯍꯩꯌꯨ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯍꯩꯖꯜꯂꯣ ꯍꯥꯏꯔꯣ ꯌꯥꯔꯕ ꯌꯥꯏ ꯁꯣꯁꯁꯨꯅꯦ ꯁꯣꯁ ꯍꯥꯞꯄꯣꯔꯥ
ꯁꯨꯃꯥꯏꯅ ꯍꯟꯕꯁꯦ ꯌꯥꯝ ꯇꯨꯗꯤ ꯇꯨꯀꯠꯆꯕꯅꯦ ꯑꯗꯣ ꯒꯖꯔ ꯊꯤꯕꯅꯤꯗ ꯌꯥꯝꯃꯦ ꯍꯥꯏꯕ ꯈꯨꯌꯥꯝ ꯑꯃꯅꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯍꯥꯏꯕ ꯈꯥꯡ ꯑꯃꯕꯨ ꯀꯥꯟꯅ ꯆꯥꯗꯣꯏꯕ ꯁꯨꯝ ꯁꯤꯟꯖꯜꯂꯛꯑꯦꯗ ꯑꯩꯁꯨ ꯁꯤꯜꯂꯛꯑꯦ ꯆꯥꯁꯜꯂꯛꯑꯗꯤ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦꯕ ꯌꯥꯗ꯭ꯔꯕ ꯌꯥꯝ ꯂꯦꯝꯅ ꯂꯣꯏꯁꯤꯜꯂꯁꯤꯔ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯉꯝꯗꯤ ꯉꯝꯅꯤꯡꯕ ꯅꯪ ꯇꯧꯔꯤꯁꯦ ꯇꯁꯦꯡꯃꯛꯀꯤꯗꯤ ꯉꯝꯗ꯭ꯔꯕ ꯄꯨꯡꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡꯁꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯥꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10:10 ꯆꯠꯂꯦ ꯆꯞ ꯆꯥꯅ ꯆꯦꯂꯦꯟꯖ ꯉꯝꯃꯔꯣꯏꯗꯕꯁꯤ ꯃꯊꯥ ꯁꯥꯏꯗꯅ ꯑꯩꯗꯤ ꯉꯝꯈꯠꯂꯛꯑꯅꯤ ꯔꯤꯀꯣꯚꯔ ꯆꯠꯂ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛ ꯑꯩ ꯐꯕꯗ ꯉꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯗ ꯉꯝꯃꯔꯣꯏꯕ ꯑꯩ ꯋꯥꯈꯜꯁꯦ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯏꯗꯨꯗꯤ ꯃꯤꯆꯝ ꯑꯃ ꯆꯥ ꯉꯝꯃꯔꯣꯏ ꯌꯦꯡꯉꯣ ꯅꯪ ꯆꯥꯏ ꯃꯌꯥꯝꯗꯣ ꯍꯦꯟꯃꯜꯂꯦ ꯌꯦꯡꯉꯣ ꯅꯪ ꯄꯨꯛ ꯇꯣꯡꯉꯣ ꯀꯥꯏꯅ ꯆꯜꯂꯤꯅꯣ ꯈꯪꯗꯦ ꯐꯖꯅꯁꯨ ꯆꯜꯂꯤ ꯏꯁꯤꯡꯒ ꯊꯛꯆꯟ ꯊꯛꯆꯟꯗꯅ ꯃꯣꯔꯣꯛ ꯂꯣꯏꯈꯤꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯃꯔꯨ ꯃꯍꯤ ꯄꯨꯔꯛꯎꯔꯥ ꯂꯩꯔꯝꯒꯤꯅꯤ ꯌꯥꯕ ꯍꯥ ꯒꯖꯔ ꯈꯟ ꯈꯟ ꯆꯥꯔꯦ ꯑꯩ ꯃꯄꯥꯁꯦ ꯆꯥꯎꯅ ꯁꯥꯏꯌꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯔ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯋꯥꯔꯦ ꯐꯖꯅ ꯄꯨꯛꯀꯤ ꯐꯖꯅ ꯑꯩ ꯑꯃꯨꯛ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯆꯥꯁꯤꯜꯂꯛꯑꯗꯤ ꯑꯃꯨꯛ ꯁꯣꯏ ꯅꯥꯔꯅꯤꯕ ꯐꯔꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯅꯥꯅꯤꯡꯗ꯭ꯔꯦꯕ ꯅꯥꯕ ꯃꯥꯅ ꯃꯨꯛꯕꯥꯡ ꯇꯧꯗ ꯀꯨꯏꯔꯦꯅ ꯑꯐꯕ ꯂꯦꯞꯄꯁꯦ ꯃꯨꯛꯕꯥꯡ ꯂꯦꯞꯄꯁꯦ ꯈꯅꯥꯎꯗ ꯑꯩꯅ ꯈꯅꯥꯎ ꯊꯥꯖꯟꯕꯗꯣ ꯀꯥꯎꯊꯣꯛꯈꯤꯕ ꯍꯦꯛꯇ ꯈꯅꯥꯎꯗ ꯆꯪꯈꯤꯕꯒꯤ ꯑꯃ ꯇꯧꯕꯗꯣ ꯃꯔꯛ ꯑꯃ ꯉꯝꯃꯝꯃꯕꯅꯦꯕ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯆꯥꯕꯩꯗꯣ ꯑꯗꯨꯗꯩ ꯉꯝꯃꯕꯅꯦꯕ ꯈꯅꯥꯎꯗ ꯆꯪꯍꯟꯈꯤꯕ ꯑꯗꯨ ꯌꯦꯔꯨꯝ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯆꯥꯕ ꯚꯤꯗꯤꯑꯣꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯦꯔꯨꯝ ꯆꯥꯕ ꯚꯤꯗꯤꯑꯣ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯀ ꯆꯥꯔꯛꯀꯦ ꯌꯦꯔꯨꯝꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯩꯝ ꯃꯦꯁꯦꯖꯁꯨ ꯂꯥꯛꯇꯦ ꯃꯦꯜꯗꯁꯨ ꯃꯦꯁꯦꯖ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯡꯈꯤꯅꯣ ꯈꯪꯗꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯁꯨ ꯂꯩꯇꯦ ꯀꯩꯗꯕꯨ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝꯕ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯟꯇꯤꯇꯤꯗꯣ ꯐꯖꯅ ꯍꯥꯏꯔꯝꯒꯗꯕꯅꯦ ꯍꯣꯏ ꯚꯤꯗꯤꯑꯣꯗꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯕꯗꯣ ꯈꯥꯡꯖꯥꯎꯅꯦꯕ ꯍꯧꯋꯤꯗꯣ ꯌꯥꯝꯃꯦꯕ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯈꯤꯇꯪ ꯅꯦꯝꯊꯔ ꯊꯝꯃꯝꯒꯗꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯆꯧꯁꯦ ꯁꯥꯃꯨꯛꯀꯤ ꯂꯦꯚꯦꯜꯗ ꯊꯝꯃꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯃꯨꯛ ꯋꯥꯡꯉꯦꯕ ꯑꯩꯈꯣꯏ ꯆꯧꯗꯣ ꯅꯠꯇ꯭ꯔꯥ ꯁꯥꯃꯨꯛ ꯈꯔ ꯋꯥꯡꯉꯦꯀꯣ ꯌꯥꯝ ꯌꯥꯝꯃꯦꯕ ꯐꯨꯝꯁꯨ ꯐꯨꯝꯃꯤ ꯀꯟꯅ ꯅꯝꯁꯜꯂꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯅꯝꯁꯟꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯝꯁꯟ ꯊꯝꯕ ꯑꯗꯨꯅꯅꯦ ꯇꯦꯡꯒ ꯇꯧꯕꯅꯦ ꯀꯩꯅꯣ ꯃꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯟꯊꯔ ꯑꯗꯣ ꯄꯨꯛꯁꯤ ꯎꯔꯗꯤ ꯋꯥꯈꯜꯗꯗꯤ ꯈꯪꯉꯅꯤ ꯀꯪꯉꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯆꯥꯏ ꯈꯅꯥꯎꯕꯨꯗꯤ ꯌꯧꯗ꯭ꯔꯤ
ꯂꯣꯏꯁꯤꯜꯂꯁꯦ ꯌꯥꯝ ꯁꯥꯡꯃꯟꯒꯅꯤ ꯍꯣꯔꯦꯟ ꯈꯔ ꯆꯥꯛꯁꯟꯖꯦ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ